Hauzik thokliba irang asina maram oiraga tangdu leitadana leidingai cherak asida khunai asigi naha kaya mayai kaba chin drugs sizinnabaga chang yamna hengalakle hiramashiga mari leinana leikaigi ahal amadi maira paibi singna thabak khara paikhatnaba hairakpadagi tungi yumbi oigatoriba nahashing ase kannabagi pandamda samurauda leipa Arambai Tengol Unit 27 gi Tengol loishingna drug ki mayokta numinini drive chathabada nisha sizinnaba miyoi kaya nisagi potlam kaya ga Konana Fagal Ehide, Fagalaba drugs sing adudi heroin number 4 WY, SP tablet amadi Tongana Nisha Wina Season Nabayaba Potlam Karagane, Fagalaba Nisagi Potlam sing ado Maitaduna Mangan Kibagaloinana, Nishaga Konana Faraba sing aduna. Afaba pautak kaya piraba matungda imung manungda sinakre haide drug ki potlam sing faba aduga mari leinana unit asigi commander Huidrom Russian Kumar na hai Arambai Tengol na nisa sizinaba amadi nishagi potlam sing faba gi thabak chathariba ase lekai da nisa sizinaba gi changka hena wangkhalakpadagine drug ki mayokta lengak na chatharakpa thabak thorong khudimakta maira paibi amadi Arambai Tengol gi Tengolers singna matam chukpada mateng pangani haina mahak namakha takhe